Israel gi jet singna Gaza da akanba air strike chathakre. Israel military na nauna phongdorokhiba mada Gaza strip ta leriba militant singda target tawduna nongthaktagi akanba strike chathakre haire. Hamas lalhauba singna sasan tawduna leriba Gaza lamdamdagi haukiba hingda lalhaulob aduna Israel military position singda akanba mawongda rocket kapsilakraba matungda Israel lanmi singnasu laman khumba oina air strike adu chathakibani haire. Kha thangba Gaza strip ta leiba Khan Yunis dagi phangkhiba video clipping singi matungina mafam adugi anemba atiyada miyamna chawna pokhaibagi makhol ahum taba phangnakhi aduga fighter jet kaya marom so paisilaktuna strike chatharakpa ukhi. Israel lanmina chatharakiba air strike aduna Gaza strip ta kayamu sathina amangata singthohan khraba haibadudi khudaki oina confirm tawba ngamkhide. Israel lanmi singna phongdokiba matungina air strike aduna rocket sava facility amada target tawduna Hamas lalholupki mathakta akanba saitheng piba ngamkhi. Strike aduda Hamas ki military post amasu manghan takhan ki haikhi. Militant Islamic group aduna control tawriba lamkhai romdagi Israel lanmi gi position singda ngahak leitana rocket kapsilaktuna khatnaba haubugi thawong sing chathai haina su lanmi na phongdokhe. Mahan numidang wairam Gaza lamdamda leiramba Hamas militant group na rocket ani kapsilakpada mayai thangba Israel gi manakta leiba Mediterranean Sea da tasinki su haire. Rocket ani adu Israel da amangata thogananaba kapsilakhibra haibagi matangdadi chapchana lanmi na phongdokpa leitri adubu Gaza da base toba militant group singna sajaba missile sing samudragi area da changeng oina ngahak leitana kapagi thawong sing chathadunma laklibani haide. Rocket kaplakhiba aduda kanagumba lanmi natraga misam amata sokhibagi paudi leitre. Mamang sahi gi September thada Hamas militant singna rocket kapsilaktuna amangata khara thoghankhiba thogdok adu natana Marakti matam masida Israel ge border lansinduna rocket kapsilakbagi thawong amata chatharakpa leitre. Mamang sahi ge me thagi angan bachayolda numit taraga mathoini chupna lan soknakhiba Israel lanmi amasung Hamas militant singi marakta ceasefire sign tongnaduna lan adu loisankhibane. Sairaksida Israel lanmi amadi militant sing adugi marakta air strike chathaba amadi rocket kapsinbagi thabak thawong sing marakta sathanaribane. Egypt amasung atai laiba kharana mediator oiduna chathagiba ceasefire adu Israel lanmi amasung Hamas militant singe laman khumnabagi thawong sing asina kanafam khangdana arembada tahalle. Hamas group ki maikidage Israel da akanba maral siraduna Egypt ki matenga loinana Gaza lamdamda Israel na thamjinkiba blockade adu ngasi phawba hangdongnaba khongthang amata paikhatri haire. China na chathariba military gi oiba ka henba thabak sing khudaktagi lepkadabane President Wen haukiba chahi khara asida maromdom laingak jariba ithat laibak Taiwan amadi China ge marakta akanba mawongda ungkhanaringai marak asida China na Taiwan gi ngamkhai saruk singda military gi oiba ka henba thabak thawong kaya chathariba ase khudaktagi lepkadabani haina Taiwan gi President Tsai Ing-wen na phongdokhibaga loinana China na makhatana asigumba thawong sing asi chatharaklabadi laibak anigi marakta khudong chadaba sing chawna mayok narakpa yai haire. Ngahan laibak asida pangthokiba New Year kumaiga mari leidana pangthokiba harau tayambagi thauram amada President Wen na wafam ase phongdokhibane. Mahakna makhatana phongdokhibada haukiba tha khara asida China na Taiwan gi ngamkhai saruk sing lansilaktuna military gi oiba ka henba thawong kaya chatharakle. Laibak anigi marakta leiriba yetnaba sing ase military gi matengna loisinba ngamloi haibase China na khangjingadabane. Laibak asida singnarakpa khudingmak thengnanaba matam pumbada Taiwan na sem saduna lei haire. Amaromda China gi President Xi Jinping na New Year kumaiga mari leinana phongdokhibada China gi ngamkhai saruk singda leiriba singna amat toina punsinduna thabak tawbugi matam oire. Taiwan China gi ngamkhai saruk ni haibada yetliba sing ase masagi khudong chaba lokna bohonabagi khudamne. Taiwan bu China na tangai fadrabade nongma khaktada loksinba ngamgane adubu ahenba lanmi gi thabak sing chathabada asok apan khara thokadaba dugi khallaga China na ngasi phawbada tuminna yengduna lakpani haire. Panba yabade haukiba kumja 2016 da Taiwan da Wen na President oiraklaba matung ithat laibak asi China gi ni haiba wafam adugi mayokta leptuna lakhibane. China thengnanaba Taiwan na advance oiraba F-16 fighter jet deploy tawkhre. China thengnanabagidamak Taiwan na hena advance oiraba F-16 fighter jet ki ahanba squadron deploy tawkhre haina official report amagi matungina phongdokle. US na saba hena advance oiraba F-16 fighter jet sing asi deploy tawbana China na ithat laibak asida akiba pirakpa matamda thengnabagi mapanggal kangkhatanba ngamgane. President Tsai Ing-wen na khathangba city CI da laiba air base ta F-16 fighter jet ke squadron hapsin khibagi thauram adu yengsin khe
US na hena advance oidaba fighter jet sing pitharakiba ase maruoina Taiwan amadi US partnership ki promise adu ngakna chali haibadu mayak sengna takle democratic ke value ngakna chali balaiwak sing aduna sab manaba phirep amada leptuna thengna minarakani haibagi thajaba lai haina president gi maike dagi phongdokhe advance oidaba F-16 fighter jet sing asina Taiwan na ing lisingamaga chamapan Marfu Dragi matamda US dagi lairaga sisinakhiba ariba F-16 fighter jet sing adudagi hena sophisticated oiba henbana laibak asege ngak senbagi mapangal kangkhathanba ngamgane Taiwan gi Air Force asina US gi F-16 fighter jet sing ase sisinabagi mathakta France na saba Mirage jet sing amade makhoi masagi oiba warplane sing su sisinaribane 4th generation gi oiba multi-role fighter jet F-16 ase hena advance oidaba radar system amade sophisticated oiraba khusu khulai navigation amade electronic warfare system sing yaure adum oinamak haidiba fighter jet ase China ge 5th generation gi fighter jet oiriba J-20 Russia ge Su-57 amade US no saba F-22 amade F-35 sing dagi de hena tathaba oiri haire Taiwan na ariba makhal gi F-16 punna chamaga nifu mathoibo upgrade tawbagi thabaksu khumang yangsin na Sangsin baga loina advance oiraba F-16 masing hompuga taruk amasu laisinanaba order tawkhrabane Taiwan gi wathoka mari lainana China amadi US ki marakta ungkhanaba hengalakhiba chairakta Taiwan anoba F-16 fighter jet ki hanba squadron adu deploy tawkhibane self rule oiba miyoi million kulhumdoirom leiba democracy gi niti chaliba Taiwan bo China na di makhoi gi territory gi manung channa laiba lamdam gi sarukni haina claim tawribane Ukraine loksinaba honraklabade madugi chapsaba paukhum US na pigane Russia amasung Ukraine ga akanba mawongda ungkhanaringai marak asida karigumba Russia na ka henba thavak thawong sing sathaduna Ukraine bu loksinanaba honraklabade madugi chapsaba paukhum pigani haina US President Joe Biden na Ukraine gi President Volodymyr Zelensky da khangankhre haina White House ki statement amana phongdorokle Hiram asiga mari lainana White House Press Secretary Jen Psaki na phongdokhibada US President Joe Biden na mahakki Ukraine counterpart ka telephone gi kuthangda wari sanakhrei wari sanakibadu da Russia na Ukraine loksinana bahonaraklabade US na madugi chapchapa paukhum pigani haina khangankhibane Hiram asigi matangda Russia da mangjongna US na khangankhiba laikhrei adubu Russia na Ukraine ngamkhai gi saruksingda makhoi gi ka henba thabak thawong kaya leptana satharakhiba sina maram oiraga ikon kon bagi oina paukhum pigani haina phongdokhibane ngamkhai gi saruk sing da Russia na ahenba troops kaya deploy tawrokliba dubu US na akanba mawongda yaningdaba phongdokhibaga loinana Russian troops sing ngamkhai saruktagi lokthoknaba khangankhibane US na khangankhrabasu Russia na wafam adubu thawoidabaga loinana ngamkhai gi sarukta military base sing sajinba horakhibane amaromda Russia gi oinade makhoina Ukraine loksinana bawakhal khankhiba laite amade laibak ani gi tainaba ngamkhai gi saruk singda ka henba troop sing deploy tawkhiba laite Russia na yumthangnariba laibak singa nungsi chanana laiba pame adubu Ukraine ga chayenaba sing lairiba side laibak anigi oibane masida western country singna maruoina US na khut thingjilagliba se laibak thibane hiram asigi matangda US na lapthokna laibana khwaidagi achumba phirep oigani haire aroibada tabiriba pumnamakpu thagatchari